ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯏꯪꯈꯣꯜ ꯁꯔꯦꯡꯁꯨ ꯍꯥꯏꯅꯩꯀꯣ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯍꯪꯒꯥꯝꯁꯦ ꯑꯣꯏꯅ ꯐꯖꯅ ꯊꯣꯡꯉꯒ ꯆꯝꯅ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯉꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯒꯦ ꯉꯥ ꯇꯥꯎꯕꯒ ꯇꯧꯔꯒ ꯌꯥꯝ ꯆꯝꯅ ꯁꯤꯒꯤꯁꯨ ꯑꯍꯥꯎꯕ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯆꯝꯅ ꯍꯪꯒꯥꯝ ꯊꯣꯡꯉꯀꯥꯟꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯄꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯕꯅꯦꯕ ꯍꯪꯒꯥꯝ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯊꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯑꯒ ꯃꯀꯥꯒꯁꯨ ꯐꯖꯅ ꯇꯥꯔꯦ ꯍꯦꯛꯇꯠꯄꯤꯔꯒꯦ ꯑꯩꯅ ꯑꯗꯨꯒ ꯊꯣꯡꯕꯤꯔꯒꯦ ꯂꯩꯆꯤꯟꯁꯨ ꯈꯨꯠꯊꯥ ꯑꯃꯅꯦ ꯑꯌꯨꯛꯀꯤ ꯁꯤꯁꯦ ꯍꯣꯔꯦꯟ ꯃꯨꯜꯂꯒ ꯀꯣꯊꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯐꯦꯠ ꯁꯤꯡꯖꯨꯗ ꯍꯥꯞꯀꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯊꯔꯛꯑꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯅꯤꯡꯊꯝꯊꯥ ꯃꯇꯝꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯏꯪꯈꯣꯜꯒꯤ ꯁꯔꯦꯡ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔꯒ ꯐꯖꯅ ꯊꯥꯀꯥꯟꯗ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯔꯧ ꯑꯇꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔꯒ ꯂꯣꯛꯁꯦ ꯈꯔ ꯊꯨꯡꯉꯦ ꯑꯗꯨꯅ ꯀꯣꯠꯅꯕꯁꯦ ꯆꯠꯁꯤꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯍꯦꯟꯖꯤꯟꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯅꯥꯔꯁꯨ ꯀꯣꯠꯅꯕꯁꯦ ꯇꯞꯇꯥꯏ ꯆꯠꯁꯤꯜꯂꯒ ꯅꯥꯈ꯭ꯔꯒꯦ ꯆꯥꯔꯒꯦ ꯍꯥꯎꯗꯣꯏꯅꯦ ꯑꯆꯝꯕ ꯃꯊꯦꯜꯅꯤ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯉꯥ ꯑꯇꯥꯎꯕ ꯆꯥꯔꯣꯟ ꯍꯥꯏꯕꯗꯣ ꯆꯥꯔꯦꯀꯣ ꯉꯁꯤꯗꯤ ꯊꯨꯅ ꯆꯥꯕ ꯇꯝꯃꯛꯀꯦ ꯌꯥꯝ ꯇꯞꯄꯦꯅ ꯍꯥꯏ ꯑꯗꯣ ꯆꯥꯕꯁꯦ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯕꯗꯣ ꯑꯩ ꯍꯩꯅꯗꯕꯩꯅꯤꯅꯦ ꯁꯤꯡꯖꯨꯁꯦ ꯑꯂꯨ ꯑꯔꯣꯞꯄ ꯊꯥꯛꯄꯅꯦꯕ ꯍꯥꯎꯕꯅꯦꯕ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗ ꯑꯂꯨ ꯑꯔꯣꯞꯄ ꯊꯥꯛꯄꯗꯣ ꯂꯐꯨ ꯊꯔꯣꯗꯣ ꯀꯣꯠꯄ ꯌꯥꯝ ꯍꯥꯎꯋꯦ
ꯉꯥꯁꯨ ꯉꯥ ꯇꯥꯎꯕꯈꯩ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯔꯒ ꯆꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯁꯨ ꯈꯔ ꯀꯃꯦꯟꯇꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯅꯇꯣꯝꯗ ꯂꯣꯏ ꯆꯥꯔꯕ꯭ꯔꯥ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯄꯤꯖꯗ꯭ꯔꯕꯅ ꯀꯩꯗꯧꯕꯩ ꯄꯤꯖꯔꯣꯏꯗꯣꯏꯅꯣ ꯄꯤꯖꯩ ꯇꯧꯕꯇꯕꯨ ꯉꯥ ꯃꯇꯦꯛ ꯑꯃꯒ ꯄꯨꯊꯣꯛꯑꯒ ꯆꯥꯕꯗꯨꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯒꯤ ꯈꯔ ꯐꯖꯅ ꯍꯦꯟꯅ ꯈꯤꯟꯕꯩ ꯋꯥꯅꯤꯗ ꯃꯃꯥꯡꯗ ꯁꯤ ꯃꯀꯣꯛꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅꯨ ꯀꯩꯒꯤ ꯊꯝꯈ꯭ꯔꯒꯦ ꯍꯪꯒꯥꯝ ꯄꯦꯔꯦ ꯀꯥꯗꯧ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯗꯤ ꯍꯪꯒꯥꯝ ꯁꯨꯃꯥꯏ ꯃꯀꯥꯕꯨꯗꯤ ꯄꯦꯔꯦꯗꯨꯅꯦ ꯄꯥꯝꯃꯦꯕ ꯄꯦꯔꯦ ꯑꯆꯧ ꯑꯆꯧꯕ ꯃꯄꯣꯠ ꯅꯧ ꯅꯧ ꯂꯥꯎꯕꯗꯣ
음? 타오나 좀. 그이노. 여기 카페브네. 본 타크. 여기 로에 타 봐봐. 또, 아, 뭐나 싸워서. 떨어. 로에 타크. ꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤ ꯑꯗꯨꯒ ꯀꯣꯠꯅꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯂꯐꯨ ꯊꯔꯣꯁꯦ ꯀꯣꯠꯂꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯆꯥꯕꯤꯌꯣ ꯏꯁꯥꯗꯁꯨ ꯌꯥꯝ ꯐꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯦ ꯈꯔ ꯐꯛꯂꯞ ꯇꯧꯔꯒꯁꯨ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎꯕ ꯑꯗꯨꯝ ꯃꯊꯦꯜ ꯃꯊꯪ ꯃꯊꯪ ꯆꯠꯊꯔꯛꯀꯦ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ